Mahulab, Manipur ki Chief Minister Oiram Laba, Laikhitaba veteran politician Rajkumar Dorendro ki Thawai Yaudaba Haksang da state ki thakta ikai kuma tongkre. Second MR ki arms court ticket nongmai masa yakai tarumang ki badu NIA da tijil halagani haina Chief Minister M Birena Phongdorakri. Manipur Muslim Welfare Organization ko kipapung ni Funitoy ki general strike haukre mafam kayada police sama dipan sakot pasinga mungatre. Mayam mukurum jari adom ni ingri basi impact news ni ay keke toksom na huzai pungsa si pawgi maroy paw sing mayam da pisari. Jam ahumlag Manipur ki Chief Minister Oiram Laba Laikhitraba veteran politician Rajkumar Dorendro ki Thawai Yaudaba Haksang da Chief Minister Nongthona Birena Lusingduna state ki thak tai kai khomna butkre. Ya school Janmasthan da laiba Laikhitraba Lusing basi ki mayumda pangthokhiba kai khomna bu aduda Deputy Chief Minister Joy Kumar Speaker Yumnam Kemsan yauna Minister MLA Singh makok thoba police officer sing amade laiga ki official kayasu sarukiyaduna haikal laikhatam ki Laikhitraba Lusing basi ki mafam da haikal laikhatamba lakhiba Chief Minister Nongthona Birena Laikhitraba Lusing basi national ki thakta miyam ne kai khomnari ba lusing bani haina singthara duna mahana Laikhitraba hai basi Manipur ki khakta ki natna awang nongpok state singi mangjabani madigi mathakta Manipur ki politics ta mention ba gamlaroi daba ahoba ma lairagani laiba ki oibe isu kaya lorong khiba thodang ngasi gi mirol na kaupam thokte Laikhitraba ki thawaina mapu gi khuyada ingna signa laiba oira son haina phongdokhiba kaloina na imung manung ge awaba da su saruk yari haiba wafam thamki Ningsing Bayabadi, Laikhitraba, Sangnai politician, R.K. Dorendro, Yaskul Assembly Constituency, Mikal Mai Paglaktuna, Haukipa, Inkomza Lisimasapan, Humdra Marigi, December Taruptagi, Lisimasapan, Humdra Taretki, May Tarataru Pauba, Ahanba, Lisimasapan Barfugi Zanawari Talamariti, Sahi Asimakin November Kutariat Pauba, and Isubitam, Chief Minister Oiram Kibada Natana, Lisimasapan Barputrani Tuigi, April Nipantiki, Lisimasapan Barputra Homdoigi, April Talamatoi Pauba, Ohum Subatam, Oina Manipur Chief Minister Oiram Ki, Loinana, Lisimasapan Barfunifantiki, Lisimasapan Barputra Paubana, Raja Safaki MP Su Oiram Ki, Mahak Tasik Taratareti Serins Hospital, Special Ward VIP Rumda, like a Naram Krabamatung, Narang Nubitang Puntarelom Tabada, Laikhitabani. Mahak masakit sahi marpumari sukre. Samkha Dorendro Manipur ki khakta natana awang nongpok Bharat ki yamna lemjaningai weba lusingba mani aduga national ki thakta su lebang yamna kai khumnaba aduga Manipur parjana su yamna tangna luna lokjaba dugma leader ama laikhidaba se khoi state ki khakta natana whole northeast ki ay choba mangje banena filtawi aduga ikhoi dasu ranti gi lamda ikhoi da yam choba gap ama ikhoi whole teams koi government gi aduga Manipur praja mayam punamang magi damak to ikhoi pray tawri Amaromda Manipur ki laingakta thengkhang ahum lak Chief Minister oituna laingak pairam bathan natana Rajya Sabha ki MP oina India ki laingakta yarom laba R.K. Dorendro na Laikhitabada Rajya Sabha ki MP oi BJP Manipur Pradesh के President के Bhavananda Manipur ex MLAs Welfare Association Sivasena Manipur State Unit Lok Janashakti Party Manipur State Unit na badi Manipur People's Democratic Front na tongan baserol sing dawa ba phongdorli nakal amaramda lusing basina laikidabda BJP Thawal District na susero lamada nungaitaba phongdorli Digital technology ki khuthang da Manipur gi ningthiraba pije laiteng jagoi isoi amadi nat na singba kaya asibu uthok na bo honaringai Honoragani Haina Manipuri Governor Dr. Nazma Heptla na Fongdokre. CRPF ke Sam Yankai Humdoi Suba Battalion na Civic Action Plan gi Makada
Tamelong district ki khongsang village saba public convenience ama sangaba ki thoramda wafam asi mahana phongdokhibani Easter week manung asida Tamelong miyamga loinana district atata loinaba fangbagi damakta mahana nungaiba phongdokhi amadi mafam adugi nupi nupa amadi angang sing adu matam asiki tangai phadaba ama oibana health accident amadi life insurance na council labra haibadu survey tongna bahana village authority amadi CRB na taksin ki state natraga laingang na paikhaliba mahi masing tambana singba yaifa thorang sing mafam adugi manung hanjin mafam sing tasu yahongari haina mahang thajaba pikhi Governor Dr. Nazma Heptulagi ahan matamilong kongsat aduda kunja singna football ground ama sabina babani computer training center ama thambina taksilakpagi matangda mahangna pakum piraduna football ama governor fund gi makhada saragani amadi computer training center gi matangdana state asiki laingakta wari saragani haina khongsang khulgi kunja singda thajaba piramki ngasi gi sangkaba gi thoram aduda CRPF ki Manipur amadi Nagaland sector gi IGP Bikram Segal CRPF ki sama yakai humdeswa battalion ki commandant Lalsan Yadav loina nakulat ki kulusingba amadi kunja kyana sarugyaki I assure you that you may be far away. At least for me, I can say that you are very close to my heart. To fulfill your desire, the two memorandums which are given to me by the chief of your village, Kamsan village, one is about the football ground. I'll definitely ask either state government to build that football ground, or if necessary, I would try to help from the governor's fund. Second MRG arms court ki nongmai masa yakai tarung mangke bado NIA da tijil halagni haina si minister and Virena Fongdoragli ngasi si minister secretary ta pangthok ke press meet abada mahan hai ke bada masing yalaba nongmai masa sing mangke ba state ki danatna national security da vris torpani Second MRG arms court asi yamna fazana pung kudmari security na guard tarag leiba maphamni masidaki hena sauba furan ki thodok ngasi phawbada Manipur ki puwari da thengnadri masina manam oiraga leibak miyam amadi government ta leiriba miwi sing phawba secure ohendre hariba khulai sing ase lisini tara mari ki September thada purakhibani khulai sing ase mangkhibaga mari leina Imphal police station da second MRG CO P Manjit na FIR ama tharakpadagi case ama lokhatkre masiga mari lainana second MR gi personnel ani galoina na punami mga fakale case asiga mari lainana political involvement yarong gadra haina so singna da basungamde maramasina masiga case asida India gi oina khwaidigi specialized oiraba NIA da sinaragani haina se minister na makhata ki ngasigi press meet aduda cabinet minister sing BJP gi MLA sing amadi police amadi administration gi makok thongba official sing so sarugya ki Punna sangago mudra nomai achobo masa loina lowbugi mahuta 9mm gi pistol yang khai ga tarukse mangam bagi hujik che thiba khangdrawi wari government da leiri bai khoisu aduga praja singsu secure oiribra oidribra haibagi question ma lakpa masida involve torba laibak sigi kainena basilamba laibak sigi security league we helamiba laibak sigi nomai ralaga karba toramiba yolamiba whoever moigi mathakta masi yamna mapung phaba investigation tama to we ana nabagi dang tai koi NIA da masigi case athuba da maramdi national security amadi port ni masi taraina lo we aroina maina decision lowe haidana adugi mayam da sum bayam sathiba mamang da hogiba uniform mangbagi uniform supply tawrambagi wari amakhak ekoina khanggiba leigiba adugi makhada sidi khulai nongmai oina tawbusida ko yam sathina seras oina lobuna medagi kuthangda Manipur praja miyam mafamda su khanganjabani Manipur Muslim Welfare Organization ko kiba pungni funi thoi gi general strike ngarang ahin nongyai gi hokre banase Manipur gi tongan Muslim taba mafam singda mapung phana sathakre mafam kayada police amadi ban sokot pasinga mungna kre tear gas amadi smoke bomb kaptana ban sokot pasing tan khai ki minority singoiba tokaiba directorate lingba MOPC department na income dalasini taradaki sini taratret phawda Vaikat kiba scheme khuding makta lairiba soibasing inquiry tawduna white paper ma puthokpiu haiba demand tawduna general strike ase March 13 ga ehing nongai dagi April amagi numidang pung taruk phawa kaukhibani Manipur Muslim Welfare Organization na kaukiba general strike asina maram oiraga hata minuthong ketrikau kairau marketing da general strike chogot pasinga lambita tholaktuna sat aug sing thenki kairau marketing da police ka general strike chogot pasinga mungnakhi general strike chogot pasinga police da nungna thaki police na and force sinadana irang adu laksin na bahonaki ngamdabadagi tiar gas of the smoke bomb kaptra ban sakot pasing tan khai ki hauju public oina general strike ki manungda asok open tawbagi pawdi leite general strike ase lilong bazar thobal moijing mina bazar mai Imphal Bengun
Yaripok Imphal East ki haikru makhong da su sataki Nakalamanamda ngasi Manipur Muslim Welfare Organization kaukiba general strike sogot pasingna school mahiru sing puduna lakpa van ama amanga tathon kre van manungda angang sing yauna nung thajinduna school satpa van aduda apanba piki laibak thiba thodok asi ka se yupung taru makhai taba du waida hata minu thong da thokhibani amanga ta nangkraba school van adugi registration number na MN01X2383 ni New second level Writer Academy ki free nursery di class 5 hop ki mahiroi puduna lakpani van driver sobam superman na phongdorakpada hata minu thongda general strike sogot pamioi kun kunthra bungna laibak thiba thodok asi satharakpani school taliba mahiroi sing yauri satke haibada tabidana nungna thajilaki haina sobam superman na phongdoki All Manipur School Students Transporter Association na thodok asi yamna laibak thibani general strike tawriba singna mahiroi puba van satpa yaroi haiba wafa mek strike na thambiu general strike ki mingda pigleba mahiru singda aki khang pokhan ba loinena gari da manga ta thon bi thong ase association ase na condemn tawi haina association ase general secretary Jimmy Tongpram na thamlaki moi mi kun dra gum bo ni moi kawr ku dai na ya ga ning da dum thaujalak pane angang gum tha lo petrol bro mai tha ga dam gari mai tha ga dam ni an tawre adai khara na nung na ga tha dan ko dan ai gari ming sen ji kai le sigi kano ji dai da ji kana na pu bi ga dam no angang sing ji kape law re kan tawre yum da thin biro ai kan taw biro gaben ki khole ai na kan tawre mayam ji kape sigumba thogdoksina khunda ki khangam pol lakanda da Manipur ki kajin ko ya made ekta banni har kuma tam da angang paikha lagire lai roira all Manipur goina sumba thogdoksina masing to sil agadi khoi van service lepak pagi banni bu hagi van service lep khiba ya bi phiba mak lai ban to wis now sing na su yaru da bu gan hai sing na dum panbiro school van su pi ra noina on the spot masamang na chango ya ni van ni angang yauri yelo na pi na kausin biraga gari da smain torok pasidi kitang khuju nuaite Manipur Muslim Welfare Organization ki chanaw sing banda khoi support tok jai tawagi di thoi bin densi ta sengna changa nu ya roi na thingam boi tak de khujam thagat ka dong Prime Minister Narendra Modi na nungsinaba lamdam asiki puari aranba moongda lamjingnaba honaba se Minister Nongthonom Birian ki thawong laibak TV ni haina MPCC ki member P Sarachandra thamlakli nakala maromda se Minister ki asoiba wafam kaya lagliba si se Minister ki advisor abadi media advisor na ningtina howak tahokta badigi ni haina hangang block Congress committee na maral sirakli Manipur Press Club ta paumi singa unaba abada P Sarachandra na hai Sri Krishna ki matamda Manipur, Assam amadi Arunachal Pradesh haina leiramde North East apunba oina leirami loinana Rukmani ase Arunachal gi ningol ni hairiba ase aranba wafam ni Bhagawat Puranda Rukmani ase Maharashtra gi Vidarava haiba mafamda pokhi haiba mayek segna leiri P Sarachandra na makataraduna Prime Minister Narendra Modi na losingba BJP ki laingak ama laibak asu lakpataki laibak asu ki puari ona tainana Miyam da thamaki thodok kaya laikre Bihar Mikhal gi mamangda miyang mifam amada Prime Minister Narendra Modi na Chandragupta Maurya gi ningthorel bu Gupta dynasty haina haikhiba loinana Islamabad ta laiba Taxila city bu Bihar ta lai haiduna laiba kasi puari ona tainana uhan khiba thodok laikre masigi tungda se Minister Nongthonom Birena tung induna rajniti ki khutong saba khara phangna ba honariba asi laibak thibani BJP ki one nation one culture amadi one religion ki thawong lamdam asida pusil lakpa yaroi haina Sarachandra na phongdokhi ngasi ki pawgi mifam adu da saru yaki bahingang block Congress committee ki president Dr NG Brozen na hai se minister ki wa ngangadaba thorom lai hairabadi kari wahi wata ngangani haigani haiba se minister ki advisor amadi media advisor ki homework togodabani makoida ningtina yengsil hongdabadagi state asina ikaiba nangbani haina president asina SARS tawki ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯕꯨ ꯀꯥꯎꯊꯣꯛꯑꯒ ꯅꯝꯍꯠꯂꯒ ꯑꯅꯧꯕ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯚꯥꯔꯠꯀꯤ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔꯅ ꯂꯥꯏꯔꯤꯛꯁꯤ ꯈꯔ ꯌꯦꯡꯕꯤꯗꯅ ꯍꯦꯛꯇ ꯄꯍꯥꯏ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯤꯁꯇ꯭ꯔꯤꯕꯨ ꯆꯨꯝꯅ ꯅꯩꯅꯕꯤꯕ ꯑꯃꯗꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯀꯌꯥ ꯆꯞ ꯆꯥꯅ ꯈꯪꯉꯒ ꯉꯥꯡꯕꯤꯕ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛꯁꯨ ꯄꯟꯆꯥꯜꯗ ꯄꯣꯛꯈꯤꯕꯤ महाभारत की अचौब हीरोइन रोल लौरीबी द्रौपदी भावदा मणिपुर दगिनी हरप याबगी अकीब लई मणिपुर प्रजाना गसी इकाई पुरुख खुमैबा
amadi Manipur baja masen marakta sugumba wafam kaya phongliba mayam sigi khwaidagi maruoiba maramdi masida advice piga donen lairiba tolo piduna thamiba chief minister gi advisor media advisor haiba singsina aikoina sigumba warun wata singche nganna preparation tahorga sempiraga sigumba wahi wata thammamagadi masigumba aikoi ngasi thoiba sigumba viral oiraba amadi Facebook da kaya media da kaya laiba mayam si thomoyana idi khanjeyeba Gujarat pangthokiba Madhapur Fair da Chief Minister Nonthona Birena Lord Krishna gi matang da phondoki wafam aduna lamdam masagi history bu lana sat khinabagi masak ama ohele haina United People's Front UPA Manipur na serola banda phongdorkli amadi asoiba yaukhrabadi soikre haiba ngambiu haiba wafam sa serola sina palli nakal manamda Chief Minister gi wafam adubu Indigenous Residents Coordination Committee Manipur AM samasung Desham amadi National Identity Protection Council NIPCO gi tongan ba serol singda yaning da phongdorli nakal manamda state asigi Chief Minister in Birena Gujarat pangthokiba Madhapur Fair gi thoram aduda phongdokhiba wafam sing adubu Manipur University Kanchipur Ambedkar University Delhi DM College of Arts Imphal Indian Institute of Technology Mumbai JNU Delhi Jamia Millia Islamia Delhi na singba punna University amadi college tarataruk mathokpa serol amada yaningdaba amadi nungnangba phongdoragli Manipur da BJP na lusing lainga kasina sahi ma pharakpada pangthorakliba thabak singidamak laiga kasibu thakatba phongdokpagi thoramama ngasi yumnam khonong da laiba mafam da pangthokre Yarn Deposit Agency Kontrakpam Assembly Constituency amasung North Eastern Building and Other Construction Workers Union Kontrakpam Ashina sinduna taramadu yunam khonong dalaiba union asiki office da pangthokhibani taram aduka mari leinana Information Center for Hill Areas Manipur isawge founder members oriba social worker Dongthobam Rajendra Elias Boy na phongdokhibada BJP na lusing malanga kasi lakpataki thabak sufam nompham leitaba naharol singda masana masaba thabak piba ngamnaba amadi khutsa haibigi sang henganaba thabak kaya paikhalagli Manipur government ki Department of Labor ki matinga loidena kontrakpam da leiriba North Eastern Building and Other Construction Workers Union na sponsored tawdana kontrakpam Assembly Constituency da Tailoring and Cutting Training Center taruk hangdokre harib center sing asida sarangna pisabi na pisongarom fi tubagi training pi bahore masina makoida khut sahibi ki sang hengat hanbada natana masagi senthok lambi ama yat hanba ngamlagani haina phongdoki tharabati ki sarga moina trainee sing da saba school ki uniform fees yankai su yumnang kono junior high school ki headmaster da kusinaki tharabta ka mari leinena constituency asida leiba kundrapam maya lekai ki Tailoring and Cutting Training Center ki trainee sing da takpi tabi bagi insars oina leiriba Thongram Premilana Impact News da phongdorakada Manipur government ki Department of Labor ki makhada North Eastern Building and Other Construction Workers Union na sen songbiduna constituency asida leiriba nupi singbu P2 madi sabi training panghanduna senthok lambi ama pina honariba khongthang asi yamna thagatpa phongdoraki training asi phang badaki sel tan badana natana imung manungi miyoi singna senaba pirol singchu masa masana tuduna setpa phangle haina su nungaiba phongdoraki Thamarigi training ne ko thamarigi training sida hojik khoi tha loi chala ka dore tha ji het loi chala pagadi akhoi masa masana moina tujaba moina haijabagi matungina moina toroiba pot khuding makse akhoi moida paisa stipend oina piratni na lawsu law thokhare Puri khongau singje khoi hojik di yumnang khono gi angang gai gi khongau tu na turi adu mo pu khoi thabam di unengi angang gai na ne asama ke habadu da offer e du raga di line sambagi da makte di unengi isa sing na loina tawbiri haba High Court of Manipur kat kiba sahi mga parapag mari leina na pangtok ka thorma bada ngasi the Tribune hariba dasal ki thak ta phong ba pawsi asigi legal editor Saita Prakashna media and judiciary haiba hiram asida haki warol pikre media abadi judiciary ki leinari ba mari asi phagar handana miyam gi thabak tawbada hena khudong sana ba kidamak wakalonda High Court of Manipur gi auditorium na pangtok ki ba thorma da the Tribune gi legal editor Saita Prakashna media abadi judiciary ki thotang sing thaki man hai media da democracy ki mari suba yumpi oina laiba maram na judiciary ki thabak thong singbu yangsen ki thabak tawri adubo watchdog nei hairiba media da laiba pawmi sing ase legal gi matang da train tawbo kwat maram na khudong sa ta kaya mayok dari masigi maru iba maram ase media school sing da ning tina train tawbo walakpa madi media organization sing da in house mechanism laitaba ni haiki mana makata na haiki bada judiciary na karigumba soiba aran ba torokpada media na miyam da khaghan bayai adubu media ge freedom lai haiduna yumpham yauta baran ba senin sadin ba wafam di khak thamloi dabani asumba sing ba yumpham oiba wafam sing media na phong pi gadabani loinana paw lorapam oiba news source sing suning tina thamgadabani amasung lana paw pi beteki tholakpa phapata sing adusu khanagadabani haiki
India ki tongan tongan mafam sing da thokiba media amadi judiciary ki marakta wakal tanadaba manba thodok singi matangda su mahangna mahaki warol da panki maroina haukiba sahi lesini ni panda India ki maming leriba electronic media Times Now na Provident Fund scam ga mari leinana Supreme Court ki han ki judge oiramba PV Sawan ki photo hablu bukit abang defamation suit tawkibagi matang su fanki legal editor Satya Prakasna mahaki warol loisalakpada media na judiciary ko ibatabak thorom sing khangzin ga dabani loinana judiciary na su media na loriba thodang sing khangdana amana babu masak khangnaba mathau tai haiba wafam thamki. There is a problem with this kind of, if you meet in media, you go to the media, you talk to them, and then media by nature, they will put questions to you, and then you try to avoid them. And then they will try to seek those answers from somewhere else. That is one point. In the judiciary, they are seeking truth. Whatever may be the truth, and for that there is a common system of evidence and everything, arguments, there are a whole lot of system. In the media, they are not seeking truth. They are mostly after the controversies. Wherever there is controversy, the media is there. They are not bothered about what is the solution, because they are not going to offer solution. By training or by their functioning is not, does not train them to offer solutions. They are trained to highlight problems. Cooperative for Social and Economic Census in Manipur haiba hiramda nomi state level seminar amanga siling falgi boy ama subang lila sangle da pangthokre National Cooperative Union of India New Delhi gi miyeng makhada Manipur State Cooperative Union na sindra pangthokhi ba thoramada saruk yaraduna lenga ke Social Welfare and Cooperation Minister nem sakke ne isana isabu thabak pijetuna sel tongi awat pa lehendana nungsi chanan amaga maka khena ba leitana hingminaba honabada cooperative ki asoba thodang lei cooperative ki niti niyom singna nupa nupi kanglo lining lai sola badi political ko ba khena ba lehende India da cooperative society lag nipan hena leiri amadi masida member crore kulum dogi mathak leiduna lamna masiki khunggang sada sama consider lau singu bu lau singu bu dagi hoduna pisa lon sa yauna hiram kaya da sangsinduna national economy da soba saruk yabaga loina lamna masida iho asi sahi sama henduna malayam da khwaidik leiraba iho am oiri haida su phongdoki amadi state asida lairabagi fankhai makhada leiriba imung singbu cooperative ki mangal fanganduna socio economic gi phibam phagat hanaba honagani haina mahaki pandam su teliba miyam da khanghanki India da ahan boy da humlak suba World Bamboo Workshop Infal gi lamboy khonang khongda mathang sahi lesini tara mapan gi February mari dagi na nipan phawa pangtholagani hairi Major Khulda leiba Manipur Press Club ta pangthopa pawgi mi phama da World Bamboo Organization WBO gi ambassador oibata natana Chandigarh University gi Botany Department gi Professor Dr. Nirmala Songtham na phongdarapada environment amadi economy gi yenglaga wa sijinaba masang wa gi photok hengat hannabagi pandamda World Bamboo Workshop asi sinbani Mahana hai WBO na sindana kumjali masa matfumari dagi World Bamboo Congress sahi ahum lerga pangthokli aduga World Bamboo Workshop asina kumja sini taratere gi WBO amadi DICMA Trade Mexico ka puna khosam naraga pangthokpa horokki bani workshop asi pangthokpagi maroiba pandamdi wa gi potok sing asi karma mongda sijinari haibadu malemna tapa ngamna bani loinana workshop asida forestry management landscaping bamboo based construction amadi bamboo shoot nutrition gi batangda training chu pigani haiki haribo workshop asi nimit mangani sudna pangthokadabani masida mapalamdik lakpa resource person kayana wangangani loinana state government ki maiki de so support pipinaba Dr. Nirmalana puning singsilakli Every 3 years, World Bamboo Congress in different countries. Aduna workshops sidi mo haudangairi aduga workshops India da ahamba lakpani. That is, it is the third workshop. Aduga Mexico Dikma Trade na company architect construction and design ga yauraga moina punna sida aingon the approach to kanda aina aige Punjab University Chandigarh da tawdo sukti Manipur da haina phayena aina suida suggest tawbani so adu chief minister na su yam phajana akhoi keno tawbire adu tentatively February the 2019 da taw nen khanare aduga lamboi khongnang khong that will be the event function. Entrepreneur Conclave Cum Trade Fair made in Ukhrul 2018 yani sob edition Hill Wild na Sintan Ukhrul District ki hunpung da leiba Vaxi Ground Indoor Stadium da laliba April mga aptagi taruk phawa pangtholagani Sustainable Ukhrul 2030 haiba thim da pangthokadariba mela asi mapan gi leibak singa
laloniti ki lamda phaba mari thamna babandam da sinbani ngasi Manipur Press Club ta paumi sika unabda Hill Wild gi co-founder Layolan Vasum na hai North Eastern Council ki bating makhada pangthok kadriba mela asi gi ahanba edition hauki basahi kumjale sini taratarek November thada maipana pangthokre mela asi maru in entrepreneurs singbo sakhot hanaba sustainable growth lehenduna afaba pothok sing thok naba honagani panbaya badi Hill Wild asi naha wariba entrepreneur Layolan Vasum abdi Zainorin Stephen Ankangna hogdokani. Basic idea behind the event was that we wanted to encourage entrepreneurs from the district, and we wanted to encourage the local entrepreneurs who are also into manufacturing and producing local materials, local products and whatnot. The second item for the Made in Ukhrul event, which is a pitching competition. Entrepreneurs will be pitching their ideas in front of a panel of judges on the second day. The winning idea will be awarded a seed funding amount of 1 lakh rupees. Hill Wild co-founder Zainorin Stephen Ankang hai Melasida bakers, artists, chefs, designers, service providers, local farmers amadi manufacturers sing yauba tongan ba entrepreneur Manipur thoina makoi gi potok sing utkataba sing manungda clothing, furniture, processed food, handicraft amadi textile potok sing chu yauri tholomasida maming leiraba eminent mentor amadi speaker sing gi manungda Osipo.com ki CEO Karma Bhutia, JNRC Hospitals ki CEO Sadapti Borasu Saruyagri haiki. Once we have a built-up entrepreneur ecosystem, we hope the banks will build trust with us, with the entrepreneurs. We hope the logistics will get better because it is a complete community movement backed by the entrepreneurs, and it will be born out of needs. This is what we believe. When we say market linkage, we're not thinking of a huge export or as such. We are trying to link it up the certain products that will be needed in certain market. Laliba April amadiki ahum phawba numit humni sukna satakadab Jawaharlal Nehru Manipur Dance Academy Falge humpu mari rak suba mapok kupon thoramda landam asida sagonaduna laglaba nat ki masak ay utkadauri kumon thoram asiga mangoinena academy asida pangthokpa pawmi singa unabada academy asigi director L Upendra Sharmana state asigi governor Dr Nazma Heptlan hodokadari ba thoram asigi ahanba amasung ani suba numita JNM DAG Open Air Theatre da thoram pangthok laba matung aroiba numita kaina temple da thoram paring pangthokani thoram paring manungda landam asigi sagon naraklaba tongan ba phurup singi nat ki jagoi yauna dhol cholom basanta ras nat sankritan amasung nitya ras na singba utkari lakatariba April tang 13 tagi hogatoriba academy asigi anoba session da anoba post ahum hanaba state asigi governor amasung sangit natak na ayaba pirakle anoba session asigi choreography Fazdhani amasung Sutradhani haptuna hena maming laiba academy mo oinaba sangsilagani nomini municipal satagatori ba thoram paring asida laibak miyam na punna sarug yabina ba mahang na miyam da appeal tawki numit humni akoina pangthok chagadori ba koi Jain Manipur Dance Academy ki humpu mari suba foundation day si akoi pangthok chagani masida tongan ba Manipur gi culture gi elements me ama koi uchagani adu masaida mayam pumna mangna lakbidana koi event ase sahi kudingi chathajari ba event ase mai pahan binaba hangachari numit humni akoina pangthok chagadori ba all yang mai naga students union thokosaro lamada thasi ki hoki batang kulum doida NSN IM na jeme liang mai amadi rongmai hariba tribes sing asibu naga tribe ki list da salhan khiba po taram ogli haida khangalakli amadi hariba asina hojekti tribal phurup ahum masina naga ho natraga naga forum sing na sinba mifam sing da zelingarong organization singi khuthang da yawbagi mahutta marom dom oina yawba yaragani haina su phondorokli Given challenges faced by the private school high hiram da nomi oiba khalnena ba mangasi Imphal Hotel ki conference hall pangthokre Manipur Alliance for Child Rights na sindra pangthokiba thoram asida Manipur Commission for Protection of Child Rights ki member Kasam Pradeep Kumar MSCR ki convener Montu Ahan Thema madi MCPCR ki hani chairperson A Sarat Kumar na resource person sing oina wa ngangki Right to Education Act ki makada mahiroi sing da pigada ba education amadi mahiroi sing da karba ngaksel pigada ki haiba na sing ba wapam sing bifam asida kanane ki kanane ba bifam asida Don Bosco Little Flower School Nirmala Vas High School na sing ba private school sing ka lakpa delegate sing na so saruyaki
Manipur Lengang na handak private college khara loksin bada Thawal district ki abatang ngairaba nupi singki college Waiko Manu Girls College punati duna thambira babu am su Thawal district committee na haksin na lauri haina fangtorokli ina masigi matang da ngasi nungtil committee asigi bihus singa pawbisga am su Thawal gi office ta unaba amada committee asigi information and the publicity secretary Binchu Kumari na Waiko Manu College asi Sahini Purom Suraba Mahiru Lising ni Sani Kuntare Lom Tamliba Madi Langaki College sama wina Loksin Bada Todok Hendo na Matik Saraba College sama ni College asi atu matam da Langang na Loksin Bida Batara Madi M Suna College asi Mahiru Singaloni na Makal Makakayagi Kongsang Sang Silagani Haina Falengaki Puning Sing Silakli Nasi Paugi Mipamada M Su Thawal District Committee ke President and Tongamba Maite SRD Secretary Saikom Tamanasu Saruyaki The Kumbi Others Youth Organization Kayo Kumbi na thok pasero lamada handakta Manipur Lengang na private college tarupo college ki government college oina loksin khiba madi added college mari ama basu loksin lagani haiba wafam lenga kasina education gi lamda akhanaba ming sangwa horpani haina lawi haina sero lamada hairakli amadi asi kumba lenga ki khongthang asi makata na local pada sahi contract suraba laifam tokpa infrastructure suna lairaba kumbui kaleos pusu yahon biyo haina sero lasin lenga ki puning singsilakli Matang swasida break am lausagi break matungda Kawa Community Hall da NCT Ayus Health Camp pangtok hibagi paw madi Manipur masung maling tongan ba ipaw sing putun laksagi impact news bumi ang tatun review. Mayam mukna taram no sari valetina sige makata pa paw mayam da bizari. National Program for Prevention and Control of Cancer, Diabetes, Cardiovascular Disease and Stroke NPCDCS NCT Cell NSM Manipur gi makada National Health Mission Manipur masung kawagi akoy pidalay club ahong YMDA WAC masung SYC na puno kusam na Kawa Community Hall da NCT Ayus Health Camp pangtokibani ngasigi health camp da maruay na diabetes, hypertension, BMI, breast cancer, pap smear for cancer cervix, oral check-up amasung ayus laing itungan-tungan stol kaya hang na yam na biyam dilem na analaying sataki I can have a team da sataki kaya da ASMI program gimakada Bhavna Diagnostic amasung Dr. Anjana Phukan Memorial Foundation Guwahati na puna kusam na nupi sing diko ina fab smear HPV test sample via test amasung breast screening lem na tawpi kudong sa piki Directorate of Health Services Manipur State Health Society Sky Hospital amasung Manipur Heart Foundation na puna kusam na heart check-up sataki ngasi kemata da sa hospitals State Ayus si Minister gi Haksel gi tengpang amasung taruk sa Assam Rifles gi ana laing amasung tengpang stol kaya hangdok tuna mapung bhaba ke mega kema oiki kema sigi matang da NSM Manipur State Program Coordinator Sairang ba mangangna state asiki tongan district mapal da laiba NCD Cell gi Dr. Singh Private Hospital maroina Sija Sky amasung Private Diagnostic Center Babina Diagnostic amasung Kangla Diagnostic na sarugyari maroina oral cancer breast cancer service cancer screening da ahen miming thamna kaya masai sathavani NPCDCS ki makada state asiki oina Imphal West amsung Thawal district ta pangthok kadaba mega kaya masai makatana district ani asiki tongan ampham singkasu sathagani haike ngasi kaya masai mari laina na cancer laina dagi ngakthok lasi haiba pandam da Wakalton amasu kawadagi singya may kaithel tamna sakhi loina na cancer laina dagi karamna ngakthokani haibi matang da function amasu Kawa Community Hall da sathaki ngasigi Walcott na da Kevin PD Minister Karam Syama masung Health Services ke Director Dr. K. Rajo Su Saruyaki. NPCDCS की program जिदा कोई ना population based screening ना कोई इंडिया गवर्नमेंट की program अनुभव में लागसे रहे बको program से कोई इंडिया की ना district 150 district ता तौबत हौदोपा pilot project उन हौपा project ने अदो कोई मणिपुर के ना district अनि खन में यावरे district अनि से इम्फाल west का थौबाल district का से हौबत ngairi को हौबजिदा कोई ना लोइना इम्फाल west की मफम लोइ थुंगना बस तौरकिनी Southeast Asia Cultural Organization Siko na thokpa sero lamada landamasi da politics tariba miyoi singa madi political party khudi magna landamasi ki wari singbul inat lining laisol san abi lamit tumit thajan abi ipai pugi maisau singi akana thau amadi irol e ki lirik pabi haina khangalakli amadi landamasi da vote leke khaliba political party amadi miyoi singna election manifesto da hiramasi da mari leina ba singda miyeng sangbaga loina na sengat sakapki matang yahon biyo haina so afil tarkli Manipur ka Chief Secretary Khanbada Lamdamasi da Lairiba Matik Saba Yelhomi Officer Sikki Khandana
mitop amuk khalabdi mahirul lupsing na khongsang sangsil lakadori singmirong da laiba adim jati complex da paumi sing unabda all tribal states union of Manipur acham all Naga States Association Manipur Ancham Democratic States Alliance of Manipur Desam amasung tangkol Nagalong Foothills Organization TKFO gi mihut singna wafa masi phongdora kebani unabada da chungi tribal general Joseph Marna Chief Secretary ki pharmacy and official amana singadore mamang da Chief Secretary khanmada yellow mi goina khallu haina khongjang chang sindra khonara basu mitop am khanki Manipur da mathau masak khangba matik saba IS officer kaya ma leri state asida su post asi pai ba senior oiba mioi kya lera basu pham pi di haiki unabada da saru yakeba desa gi vice president namarakum edition na Landam asida mitop amadi yellow mi oiba aruba watok ama oidana lakli Landam asiki khwai gi saw officer gi post kharbada laigang na landam asiki matik saba misak ama bo chief secretary oina khalakani haibi thajaba thamli haina phongdoki ansang gi president set sasang na landam asiki laigang na Chief Secretary khanbagi matangda yellow mi bu namthabi bi thong osi yaning di political gi misang mi khai nabi gi mahut lamnam asik matik saba misak amada Chief Secretary gi pham pitana miyam gi thabak thoram tawhan bada kari kai bagi haina phongdoraki miusing aduna makoina lamnam asida gi Chief Secretary oibada matik sai haina phongdoraki ba miusing adu gi manungda amaising luikham on nabakishor ramuivana singba yauri Why do they prefer outsider to run the affairs of the government? Akhoigi the cream dealer of Manipur si Manipur na government na thangat na karana thangat toino mainly in India gi mi sing na akhoigi lairik haiba officer achawbo sing se thangat pi gi dawri braba masi local people sing dagi local gi matik chaba leiragadi masi gi lobbiyo haiba se dum matam sanga dagi tongan tongan ko gi Manipur mipung khudi maki apam bani people oriented oiba government sina local IS officer sing leiriba sing sidagi khanbiraga sigumba ko gi miyam gi apam ba miyam gi keno se ning base thungan bigini haiba gi kenta wudu thaja wudu thamjari. The present chief secretary is retiring today or maybe tomorrow as per the notification of the government. Haying si kana lakadab no khangde, but if there is a qualified local IS officer, why not akoy machine ama promote tawna let them also get chance to serve the people. Government na tarok tragadi we will be compelled to show our resentment. Tribal sub-plan program gi makha da gasi tongan tongan block tar ki apun khunggang tarani thogi lomi singda loina ba sansing gen thokre sansing gen thopaki thoram ado College of Agriculture and College of Food Technology Central Agricultural University de sindra pangthok khebani iro semda leba CAU gi auditorium mamang da pangthok khiba sansing gen thokhiba block sing adudi masi block Fongyar block Cycle block Kangpoi block Susabu amadi Sandel block ni block amada sajen bi san amaga loinana san hatam amaga puna san ahum yenthokhi san yenthokki tharam aduda thoiba pitung loina saru gya khiba Central Agricultural University ki Vice Chancellor Professor Dr. M. Premjit haikibada mana masing thaba lau singu pathap sathariba asida hena senthok lainaba sasan loibegi amadi nga yopki tharang sing packet pani haiki loinana lomi singna sasan loibegi phanglak pasan pham sing adu sathok thaktok tuna loisin bagi mahutta ningthi na sejena dana Sauthoknaba honagadabni haiki somnadagi crop thabo khaktuna farmers income kuji henga pashi akoi khare durani haigi wakalon da koina tasai crop ka loinana animal husbandry fisheries ki components se koi hapsin dhagadi yar haigi wakalon da koina block taruki unna village tarani thoida koigi sidagi koi College of Agriculture se da koi project chisa siba College of Agriculture sidagi koi na se koi san jersey se koi pinana koi thorang tobjeri adana masi program sing ase Manipur te nate pura northeast ki koi state tarukta koi chathara program Nupi masa singi dabak lairiba welfare service singbu miyam pumbada wakal tahanap ki Prime Minister Narendra Modi na hudokhiba Beti Bachao Beti Padhao campaign bu India pumbada awareness pirunabagi damak ji ingopi singthamna cycle rally satkadori Nambol Sapam Mayai Laikai digi DM College da VA tamliba ji ingopi singthamna Imphal dagi Delhi tamna matom da cycle lama thaudana Beti Bachao Beti Padhao ki wakal lon sandokadori Manipur Press Club ta pawmi singa unabda ji ingobi na cycle rally asi
ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯗꯒꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯒꯅꯤ ꯔꯦꯂꯤ ꯑꯗꯨ ꯅꯥꯒꯥꯂꯦꯟ ꯑꯁꯥꯝ ꯕꯦꯡꯒꯣꯜ ꯕꯤꯍꯥꯔ ꯌꯨꯄꯤ ꯐꯥꯎꯗꯨꯅ ꯆꯠꯂꯒ ꯗꯦꯜꯂꯤꯗ ꯊꯨꯡꯒꯅꯤ ꯃꯍꯥꯛꯅ ꯐꯥꯎꯒꯗꯧꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯍꯥꯎꯒꯤ ꯋꯥꯈꯜꯂꯣꯟ ꯁꯟꯗꯣꯛꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯅꯤ ꯍꯥꯏꯈꯤ ꯖꯤ ꯉꯣꯕꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯁꯥꯏꯀꯜꯗ ꯂꯥꯛꯈꯤꯕ ꯐꯤꯂꯦꯝ ꯔꯣꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯅꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯪꯒꯗꯕ ꯁꯦꯜꯒꯤꯗꯃꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯋꯥꯡꯈꯦꯝꯒꯤ MLA ꯄꯤ ꯕ꯭ꯔꯣꯖꯦꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯈꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯌꯥꯝꯅ ꯗꯥꯎꯟ ꯑꯣꯏꯕ ꯁꯦꯛꯁ ꯔꯦꯁꯤꯌꯣ ꯁꯨꯝ ꯅꯦꯝꯖꯜꯂꯛꯄꯀꯣ ꯁꯤꯒꯨꯝꯕ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝꯁꯨ ꯃꯌꯥꯝ ꯊꯣꯛꯑꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯇꯣ ꯀꯔꯝꯕ ꯊꯕꯛ ꯇꯧꯔꯒ ꯅꯨꯄꯤꯁꯤꯡꯒꯤ ꯁ꯭ꯇꯦꯇꯁꯁꯦ ꯀꯃꯥꯏꯅ ꯋꯥꯡꯈꯠꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯨꯝ ꯊꯤꯖꯔꯛꯄꯗ ꯑꯩ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯣꯛꯆꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯗꯤꯌా ꯐꯥꯎꯕ ꯁꯥꯏꯀꯜ ꯊꯧꯔ ꯅꯨꯄꯥ ꯑꯃ ꯆꯠꯂꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯁꯤ ꯁꯤꯒꯤ ꯊꯤꯝꯁꯤꯗ ꯁꯨꯃꯥꯏꯅ ꯆꯠꯄꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯈꯪꯍꯟꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯤꯌꯥꯝꯗ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯕ ꯃꯇꯝꯗꯇ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯣꯏꯅꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯦꯜ ꯔꯥꯙꯥꯀꯤꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯁꯤꯒꯤ MLA ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟ ꯐꯟꯒꯤ ꯃꯈꯥꯗ ꯀꯩꯅꯧ ꯗꯤꯕꯦꯂꯞꯃꯦꯟ ꯀ꯭ꯂꯕꯀꯤ ꯅꯧꯅ ꯁꯥꯕ ꯕꯤꯜꯗꯤꯡ ꯀꯩꯅꯧ ꯕꯖꯥꯔꯗ ꯁꯦꯝꯕ ꯄꯕ꯭ꯂꯤꯛ ꯐꯣꯟ ꯑꯃꯗꯤ ꯈꯣꯏꯖꯨꯃꯥꯟ ꯕꯖꯥꯔꯗ ꯅꯧꯅ ꯁꯥꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ 60 ꯑꯁꯤꯗ ꯆꯠꯂꯤꯕ ꯆꯍꯤ 1919-18ꯒꯤ ꯁꯤꯖꯤꯟꯅꯅꯕ ꯁꯦꯜ ꯀꯥꯏꯊꯣꯛꯇꯨꯅ ꯃꯔꯤ ꯂꯩꯅꯕ DCꯁꯤꯡꯗ ꯂꯩꯔꯦ ꯃꯁꯤ MLAꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯆꯪꯅꯕ ꯁꯦꯟꯐꯝ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯄꯋꯟ ꯌꯥꯗꯕ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯔ AS ꯑꯂꯤꯖ BTO ꯃꯅꯤꯀꯥꯟꯇꯅꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ गवर्नमेंट की प्रॉपर्टी गवर्नमेंट की पैसा प्रजा की पैसा नहीं अरुई चाही सिगी करोड़ अम थादोरपसे मणिपुर MLA हुंपू बिष्णुपुर MLA नंबोल की MLA मोइरांग की MLA कुंबी की MLA थांग की MLA लोइनमक करोड़ अमम से ngरang लोइनमक पास तौरेबा प्रजा की MLA ओइरबा प्रजा न थागलगा प्रजा के समनद्रबा प्रजा की थबक तौद्रबा MLA ओइबगी दायित्व ओइबगी लौबगी करी कानबा लेदेबा प्रजा के लोइनन कारिबा पैसा से मीटिंग तौर कानसिदा प्रजा पैसा सिनजरगे प्रजा थबक थादजरगे प्रजा दायित्व लौबिरो मधुगा अवाटपसिंग मेंसलसी हाइब सरकार सिगी अंगतप फब गवर्नमेंट प्रजा की गवर्नमेंट से ngasi लायना Manipur Muslim Welfare Organization ngarang ahingdagi hawduna pung ni funito gi ban kaurambadu government asuga yanaba ma purakpadagi handokre ngasi numidangda Ngod Minister Shang Kumar ge Secretary to Labor Office da pangthokiba press meet bada Minister Shang Kumar na phongdokibada mahakna Chief Minister ga unaduna MMWO gi demand sing asigi matangda khanaki maduda Chief Minister na demand sing adu ayaba pipaga loina laliba tang mangada Chief Minister ga appointment ma launa badagi ban asi handokibani MMWO gi President Abdullah Fathana ban manungda miyam da kudong sadabad nangkiba sing adubu warobidana ba afil sutarokli ngasi Manipur gi tampaki mafam khudimakta angan bayuktagi Manipur Muslim Welfare Organization amadi tongan ba Manipur gi Muslim singi organization amadi sangsan kaya ga loinana Manipur government gi minority and MOBC department da tongan ba minority singi director ama hangbiyo haiba demand amadi 2010 dagina 2017 phawda central government Ministry of Minority Affairs government India amadi state government gi state share ani na paikhat kiba thabak mayam sing adu adugi chapchaba white paper ama PBU haiduna Manipur government da talakwa demand adugi mayokta kawkiba bandar maram moiraga koi Manipur da koi public की normal life तक कुछ नहीं बा क्या मत थोक रहे अदब कोई उसी फैमिली लड़कांदा हर बस संस्थान से फैमिली लड़कांदा कोई याना बम पोरे और नमस चीफ मिनिस्टर आई गांगतन चल लगा आई उन्नर रे और नमस चीफ मिनिस्टर ना हर बा सेपरेट डायरेक्टरेट अमजी माइनॉरिटी के ना हांग बता मानसु या भी रे अदुगा मयाम आई इसानसु उन पिसे गवर्नमेंट की तरफ से और नमस चीफ मिनिस्टर की मागी देगी कोई अदुम
ꯌꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯡ 5ꯗ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯪꯁꯊꯥꯟꯁꯤꯡ ꯑꯁꯤꯗ ꯑꯏꯕ ꯆꯦ ꯑꯃ ꯎꯅꯅꯕꯒꯤ ꯑꯏꯕ ꯆꯦ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯍꯥꯏꯔꯤꯕ ꯆꯦ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯥꯏꯛꯁꯤ ꯈꯨꯗꯛꯇꯒꯤ ꯌꯥꯅꯕꯗꯤ ꯀꯣꯜ ꯑꯞ ꯇꯧꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯣꯠꯄ ꯑꯃꯗꯤ ꯁꯦꯡꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯒꯣꯔꯃꯦꯟꯅ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯇꯧꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕꯗꯨ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩ ꯃꯌꯥꯝꯗ ꯁ꯭ꯇ꯭ꯔꯥꯏꯛꯁꯤ ꯀꯣꯜ ꯑꯞ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯕꯤꯕꯗꯒꯤ ꯀꯣꯜ ꯑꯞ ꯇꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯕꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯐꯥꯈꯤꯕ ꯑꯃꯗꯤ ꯃꯌꯥꯝꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯗ ꯀꯟꯗꯤꯁꯅꯦꯜ ꯊꯥꯗꯣꯛꯄꯗ ꯑꯩꯈꯣꯏ ꯌꯥꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ Manipur Muslim Welfare Organization MOBC Department 2000 paikhatkiba scheme sing hai tare 2010 dagina 17 phawda paikhatkiba scheme sing amsung government of India state government na MOBC Department minority gi sakwa thorang mai lerena 2010 dagina 17 phawda tha thakiba budget sing ado inquiry to bidun white paper mu puthokpio amadi MOBC Department dagi tonganba haibi tare haidi OBC amasung schedule caste punsinadaba tonganba minority directorate ama hangdokpio haiba na ngasi khungjan kaya ama changsilakpadagi government na kitang initiative lobo watpa haijagadra kenom leirakpadagi Manipur Muslim Welfare Organization na ngasi haitare aidi haukiba ahing nongjaidagi pung ni funi thoigi jenen strike haita to ten shutdown gi khongjang ama changsilakpa se ngasi honorable minister TS Syam Kumar na ama na kana initiative lobiduna haidi separate minority directorate ase haidi hangdokpirani athu matam hangdokpin habi aya pire honorable sembu unabiro kanda aduga atei walhuriba atei issue singna yam thuna khanarani haina aikoida assurance pibana maram ora kanda aikoi hairiba general strike ase aikoi matam khargi oina suspend tawjare hairiba kaino se aikoi honorable semna date 5 ta arwoiba mifam ma famina kanda lekhai mata thopina na aikoi chapchaba invitation lama pibira phuna maram ora kanda masigi general strike ase aikoi komthok sabani bal strike ase sokhraba pan khraba amadi masina maram ora effect tawkhraba effect tawkhraba punamak kim mafamda aikoi tasengnamak laibak thibani yam nungai taw madu pendi masi phangpham thok right adu kata phangnabai damak khung jaksing da khujin khunang du kana gum da awa pi khiba ta khiba mayam ko leram baje madu gi damak ta ngak piu haina Manipur Muslim Welfare Organization gi mai kedegi appeal tawjari honorable sem na ngasi akoi ken wasi masi tabi rakanda muslim minority miyam gi kholaw tabi rakanda ngasi tabi wakat asi tabi rakanda kholaw tabi rakanda initiative lobi ba ayaba pibi rakuse masi damak honorable sembo akoi hangai leitan thawchari mmw mai kedegi thank था असिगे सैसत कुनमा पंदिकी मणिपुर कल्चरल कॉम्प्लेक्स बांग्लादेश सिंधुना कॉम्प्लेक्स असिगे ग्राउंड दा सथरखिबा इंडो बांग्ला मणिपुरी कल्चरल फेस्टिवल 2018 की गरांग नि निसन बनिमिता सोशियो इकोनॉमिक कल्चरल रिलेशन बिटवीन इंडिया इंडो बांग्ला मणिपुरीज चैलेंज एंड एक्सपेक्टेशंस हाइबा हिरमदा नोमि ओइबा सेमिनार अमा पांगथोखरे ngana nungthil pung mari ga minute 35 taba matamda pangthokhiba thoramata da Bangladesh Manipuri Sahitya Sangsad ki President A.K. Saram na moderator oiki abadi seminar aduda Patriotic Writers Forum Manipur ki Vice President Maisnam Korohan Maluang na se pathoki mahakna Indo Bangla ani ki marakta tangai fadana lainaga da mari ase yami adubu laipak ani ase ki marakta lairiba sangthok changsin lalol itiki batang da hena laithok hanna ba lambi ema chepi ba mathau tai Bangladesh ta khundariba Manipuri singti oiba Bangladesh laingakna masak khangba school ama lingkhatpa mathau tai Bangladesh ta khundariba mitei singna masage senthok laijana bagi damakta yong phi saba basung private sector ki oiba farm sin lingkhatpa ga loina lepak ani barakta cultural relation hen laihanna bagi damakta Manipur Cultural Institute ama lingkhatpa chungani masi oiba taragadi lepak ani barakta hen phaba mari laina rakani haina phongtokhi seminar aduda cultural activist khoirom kamini su saruk yakhi loina Bangladesh ki sagnareba aiba sing khoirom Indrajit Seram Niranjan Nambram Sankar ayekpam Anjuna Singh bakayasu delegate oina saruk yakhi India dagisu NS Singh Thonojam Syam Dr. S Manauton Thodam Rohini Kumar na Singh miyoi kayasu saruk yakhi festival asigi manung sana Manipuri folk singer thoksom lanchana folk dancer Jaya Kundrakpam gi performance sing loina Waikhom Kalpana gi lighting thanghai Thodam Sumi amadi Soren Sangpum Kamala ani gi maibi jagoi Nokpati gi director Thodam Rohini Kumar amadi artist Kover Kaisam ani gi akhanaba Nokpati gi thoram singsu pangthoki
Lairen Kabi Youth Dramatic Union Linkat Ki Sahi Yankai Surpi Golden Jubilee Celebration Sana Pudung Baki Toram Ngasi Pangtokare. Enfal West Ki Lairen Kabi da Laiba Union Nasi Hol Pangtok Ki Batoram Adisida Saru Yakiba Sama Assembly Consultancy Ki Abela Hikam Digon Haikibada Theater na kunai amaki masak uthok na apabal lambi da purak na baso bat hodang lori bani adubu matamama da tagwan lain ba theater ihona sitar liba sidagi kalhong na bahona bada hona ba bathau tare horok liba na harol singda masigi kana ba khangan basu tangai fade loinana Sama Assembly Constituency ga mat oidiba Lairen Kabi Youth Dramatic Union bu phagana ba hona bada angamba mating pangani habi thaja ba MLA dingo na thamke Tharamasi da masak naiba artist sing saruk yabaga loinana lamdam sigi art and culture gi look kaya gi artist sing na makal kaya gi jagoi sai utki Lamdam City ki sampom kiba nat ki oiba jagoi isai ga mari leinana ariba loisang singi manungda ama oiriba Manipuri jagoi marup lengkat ki basahi yang khai manga mapung parapi ko mon thoram pang thokre lamboi khonang khongda leiba MGM complex da pang thokiba thoram adu da saru yake ba miyamna loisang asigi laioi kraba waza sing ki ayek pa mitam da lai katri kai kam da butki ngasigi thoram adu da saru yake ba MGM ki secretary RK Sonahan bina lamdam asigi nat ki jagoi amasung isai bu yokat na ba khonari ba artist sing na thengnari ba khodong thiba sing laigang na mieng sanghaningi ingkum jale sima sapan phum doi de lengkat ki ba loisang asibu ingkum jale sima sapan humbutra taruk tagi Ministry of Culture Government of India masak khang biduna grant kharak phangba natana lainga ki maiketi ki masak thok na mating pibirak pa laitri nat ki oiba isai jagoi pu nungsibi ba lamdam asigi miyam ki saurab mateng na ngasi phauba loisang asin leptar masak thok production kya puthok pangam khre sahi asigi September October thada basanta ras amasung mahausa ki khalda soithaba placing puthok na ba loisang asin amiyeng thapne haiki ngasigi tharamatu da art and culture ki retired commissioner K Radha Kumar amasung MJM ki president NG Amumasa Saruyaki 1976 tagi akoi salary phangwa haujabani akoi ji pha adum phangi phangbagi di mi kun mathoi guru ama aduga akoi artist kun pibi adubu mamangi sahi hajaba tare sahi ani sidi akoi ji tolo si akoi phangdri adubu tashengbagi di Manipuri jagoi marupti akoi gi local program hajaba tare Manipur manung da tawriba program asidi khwaidagi hena maching yami haina I chauthongna haijaningi machina akoi artist sing se sidai lakpo chenpam singchina akoi hingnaba akoi khara khara sum yena jaraga phan khara thamjaraga smai samna hingjari akoi sarkar da aina request tawjaning badi akoi khaktagi natana Manipur da leiba artist puna makse koi nungsi biu mateng pangbiu artist ki punchi bu khangbiu haijabase ai thamjaning Suraj Gorkha 5 JK Rifles Tulihal Company na ghari makha lekai gi biamda pisana ba machine sing yauna workshop ab ngasi kosin nakre operation Sadabhabna project haina mingthon ba goodwill mission ab gi makha da saving machine tarok masung power low machine ani yawa workshop ase DIG 9 sector Assam Rifles ke brigadier Amit Kapchial na kusina khebani Sagolban Thonajam Laikai Gram Panchayat number 13 gi pradhan Nongtham Pratan gi gari makha laikai da laiba yum da pangthok khiba thoramadu da brigadier Amit na lamdam asigi nupi sing ba awang ba thakti kai khumna utpa masung linyan army amasung miyam gi parakta ase pamari thamna ba kitama khongthang ase lokat pani lamdam ase handicraft amasung handlung gi lamda inakun bo ibana workshop asina koi bi ima ibel sing na masagi senthok lambi laina ba handlung ge pothok pothok kada khajik to oira baso mating oi ngam lagani haina phongdoki प्रधानमंत्री कौशल विकास योजना PMKVY स्कीम की मखादा श्री श्री कौशल विकास केंद्र सिंगे में यूनियन असिन था अहुम सुना सथरकी बमा नहा सिंगी ओइबा फ्री कंप्यूटर ट्रेनिंग प्रोग्राम से लोसिंदना सर्टिफिकेट यानथोखरे सिंगे में सिंगा मखा इरोम लाइकाई कम्युनिटी हॉल द पांगथोकी बथरम असिद मणिपुर लेजिस्लेटिव असेंबली के स्पीकर युमनाम कैम्साना सरुक यारदुना ट्रेनिंग असिद सरुक याखिबा नहा सिंग सर्टिफिकेट खोसिनदना पुनिंग थोकतकी Sanabagi Pauda, Own Super State Level, Zamia Halima Aziz 7 aside under 14 boys tournament, the KYF equating the winner Oibangam Kray, Nasi Paradise United Mentor Association, Komido Kabisoi Karong, Nasindona, Association Asiki Sanabung the Pangto Kiba, football tournament Asiki Kainil da
KYF Queringay Sanroy S Boyna Massa Kuntani Panama Suni Pumunga Suba Minute Sing the Panzal Ani Sanduna Kamsa Kairang Awan like Panzal Ani Sina the Mighty Piramaka tournament winner or Kivakalina Salgimana Lupalising Taragi Mapu Ibangam tournament as the runners up Tahoraba Kamsa Kairang Awang like Kaina Salgimana Lupalising Mangagi Mapu Ibangam February Tagi Tang Taragi football team Kunasar Yatana Sataki tournament as a Loisan Toromata Lambda Matu Masak Naraba Kana Sarugaki. Private party kairang maya lekai na Om Suba State Level Zamia Halima Aziz Open Football Tournament ma puoi kre ngasi Paradise United Mentor Association Kawido Kawai Soi Karong na Sindra Association na sige sana bung na pangtok kiba football tournament na sige final the private party kairang maya lekai na KKGP kairang komito GP bu Panzal ani madabai TP ngam ki match sida mai pakraba private party kairang maya lekai na winner gi mana lupa lising yang kai edu runner sap tahoraba KKGP kairang komito GP na sel gi mana lupa lising kontra gi mapu oike kairang komito ki jitla parishad member MD Badrur Rahman kairang komito GP ki pradhan MD Kasim galoni na lamdam madu masak narabami oike na association asina senduna sahi asigi February 30 gi team tat kunma thoi na saruk yadna pangto pau ki ba football tournament asigi ngasi lotion gi tham da saruk yaki Marisuba MCA Plate Cricket Tournament YSC Yaskulam di YWC Thawal Wangke Mani Mai Fakre Manipur Cricket Association gi me maka dalang thawal public ground sa thariba cricket tournament su ngasi sana ke ba likta tos ngam kiba PTCC patso ina batting hana sana ki ba galoina na mesa sik api ba over kontra da wicket ni pan tur ga run sama yang kai hum da lo ngam ki mesa sik ani suba batting sana ke ba WYC Thawal Wangkem na over kun mapan nga ball ani da wicket mapan turuga mai pap giran sama yang kai turga da lautna mesa si wicket na da mai pap ngam ki nakala marom da nga se association na sina sindra luang samam da laiba luang pokpa cricket stadium na sana ki ba leg match sama dana YSC yaskul na tos ngam da mesa si over kun mapan ga ball mangada wicket taramak tur karan chani kun ma thoi lo ngam ki mesa si ani suba batting sana ki ba KIYC Capri Inil mapal na over kun mangada wicket taramak turga somna giran sam mapan khanglo na mesa si ran sam tara ni thoi da mai ki banang ki cricket team kun ma thoi na saru yaduna sathari ba tournament sa ka heng sana ga da league match sama da model club singa makha ma sung nafsa kha imphal ani na laba tonaragani MPS Imphal amadi vacation kai thelani na an Lilong Sajing Men's Open Volleyball Tournament ke final la lamba tawna rakani Lilong Sajing Community Youth Community Cum Cultural Institute na sindna thasi kon manga ti pangthok po kiba volleyball tournament na sigin ngasi sana kiba ahan ba semi final da MPS Imphal na YPA Hiran Maibo set ohum sina da point kun manga tara mapan kun taruk kun mari amasung kun manga kun ma thoi da mai thi pi kiba galo na ani suba semi final da na vacation kai thelna YMDO herangoi tubo set ohum sina da point kun taruk kun mari kun manga tara mari odi kun manga kulhum thoi da mai thi pi ki All Manipur Volleyball Association gi maka da sathaki volleyball tournament na su team tara na group ani thora khaidok tna sarug yari hayeng tournament na sigi final match sanaragani Hoya Lalong Manipur Thangta Cultural Association iril bungya anauba production am oriba sajen kanglon tha ta koksarol thang lighting haiba amadi thang ahum yanaba utkre hariba production ase Hoya Lalong Manipur Thangta Cultural Association iril bungi instructor oriba gurumayum besesor sarmana puthopani iril bungda laiba association ase ke sangle da pangtok ke ba tharam asida hariba thangta ge lamda khang hariba singda lamdam sik ariba art form ase mata da wangang na ki loina art form ase hena sakot na hona haning baki wafam phongdok na kibaga loina Manipur laingang na mieng sangtana pivam phagat na ba puning singsin ki Kanglaina thangta sindam sanglen ge sahi ase anoba production sungoi marol ngasi mai pang utkre porompata leba modern college hall la pangthoki ba asamba torma ba sanglen ase anoba production ase miam utki production ase Kanglaina thangta sindam sanglen ge instructor laitan them ibungo masagi bi makhada puthopani paumi singda phongdorapada laitan them ibung masana hai sungoi ase thangta da yawba yamna maroi ba khulai ore basu khulai ase ki maroi ba hojiki mirol asina ningchina khangdana lagli nakala marom da khulai ase maroi ba khangna aikoi gi lai oikraba ipai pusingna khulai ase bu yamna saksin loina dana lagli sungoi gi marol di
Haksang ngakpani haksang semani loina malem semani haina laitan thi bu masana makata khi ngasigi pangtok ki patholama da modern college principal Dr. K Viren thang tagi state awardee aliposa khuman yauna thang tagi lamda khang hairaba khang hai kya susalugya ki Chungoi maron haiba thang tagi manungda yauriba khuchu khulai amagi chungoi haiba khulai makhal asi haukraba ipai pusingna chagon naraklaba thodo hendona tana thana yadraba adugumlaba khulai makhal lamani chungoi magi horokphamdi malem ne semloni thangna imani tana ipani thang tana malem ne semlai chonglen amasung chungoi magi mamingdi thengaurongi matungina tubi chirong hainaiba thangkaklen chonglen haipuba haina kawe chungoi marol magi horokphamdi malem leipi mahakna leho nungho rakna leitai nungtai rakpa adubu leithana rai chungoi magi maroldi haksang ngakpani sang semani loina malem semani haina ojasing takpirame Arabada bulletin so halan samona miyam da thamsike tam ahum lag Manipur ke chief minister oram laba laiki raba veteran politician Rajkumar Dorendra ki thawai yaudra haksang da state ki thakni kai khumna putkre Second MR की आर्म्स कोर्ट की नोई मसा यहाँ कई तरह मांग की बदो NIA तो चिल्ला लगनी है ना से मिनिस्टर इन बिरेना फंकरोगी अमसों मणिपुर मुस्लिम वेलफेयर ऑर्गेनाइजेशन न कोकी बपुंग नि पनी तो आगी जनरल स्ट्राइक हाउ क्रे महंग क्या दा पुलिस समझ बंद सोकत पसीना पुंग नखरे